ꯑꯗꯨꯒ ꯑꯋꯥꯊꯕꯤꯁꯦ ꯐꯖꯃꯟꯒꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯉꯛꯄꯒꯤ ꯈꯨꯄꯥꯟꯅꯤꯁꯦ ꯍꯣꯏ ꯃꯌꯥꯒ ꯀꯥꯊꯣꯔꯛꯑꯦ Hi ma'am kamay taunarige ma'am soina nungai leramganiko ada ma'am asijo nawa blog ma puduna laksare ado ma'am hajikse ayuki cha lolibani bako cha se sogale aduga sodana chak kammi bako aduga handakse school yamna ngalle morning da oire aduna kano tawre ngan dum honare haitareko aduga ne sisu anganina ma hawdok patopasi yam waji bako aduna ai hana talabisi hana loiraga aduga masimu hawdokani bako da ma'am haji ayuki ai lai kuramagi lai yepa yebako sidi faja sidi ba ko yamja humari di salame ngasidi sidi soma satle ado nundang nong khara chubi yebako nong khara chubi aduna mana hinga chotli shabana se ado hojimo nusa se khara thoklai da ma'am handakti morning class oreko aduna ngalle kan baibu dum simaya dum hawali nami kudingi di edi to thiang hogot kan tabde school dum nange do school je ne si jo gotri ayan sarak se loisel lago hodokke Siam sikhe dogistigo sikhe pale fazana sathokte sije sumai taw lele asoni pambi mo bosine fazana satka ya basije sewo umjan na lay si layse dani ma'am sumai taw na se nongmagi ko kai tawba do ma'am da dum ai dum share to jarake ma'am su dum video se lo phawa yembiu kaidana isiga hekna pore like rambagi adani ma hogatri nensi hogatri abako do angangi na kra hodokda kra kana tawre diga wasu ware chu thosinga isu like ram kana na loige iki charagi di ne thong ko lore me aduga khamen sin na tharam do adu like si kram lora ga du ngawrani aduga nensi chu hodoni hodoga brush toraga tabiraga pijara dum loisalne bako school gi ai collection cleanser re oi maya ka thore oi ma'am se school da aya chongjala kai mong tawi ko haurun adu yang ngamu atau balung pai dini celai ma nung pai sakli ne pan ni ma so thang ini kan bapu siga changre ne ngarang sa dum chang ini ho doi ma siga dum lai ba ko siga lai di hoi ma de tua che thi de nan ta ting ma ta ma'am hoji siga mafam da lakpa aduga awathabi se fazamangina ina video se lawani yam fazadra angakpagi khupani se ma'am makongdagi paliba seuraba maton bo pali ma'am haji school dagi hale ado handakti morning class ni ko school suti thaba ju khara ngalle do ei chak thongge tawre ba ngasi se uti tawre tawani ado uti da thapagi hapagi si se sing du khara soina leire ado sina lebugi ei mana ne ba ko ei mana chimana nushi ne si se
ꯎꯇꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤ ꯐꯗꯤꯒꯣꯝꯅꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯣꯏꯅ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯁꯤꯗꯤ ꯀꯥꯝꯗꯒꯤ ꯀꯟꯅ ꯇꯧꯔꯤ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯨ ꯈꯔ ꯑꯗꯨꯝ ꯁꯥꯔꯁꯨꯀꯣ ꯎꯇꯤ ꯇꯧꯒꯦ ꯇꯧꯔꯤ ꯀꯩꯅꯣ ꯉꯔꯥꯡꯗꯤ ꯅꯨꯡꯗꯥꯡꯗ ꯅꯣꯡ ꯆꯨꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯣꯏꯗꯕꯅꯦ ꯍꯥꯏꯅ ꯇꯤꯡꯁꯜꯂꯨꯔꯕꯅꯤꯅ ꯊꯣꯡꯕ ꯇꯥꯔꯦ ꯑꯗꯣ ꯎꯇꯤꯗ ꯍꯥꯞꯅꯕ ꯃꯌꯥꯝꯁꯤꯗ ꯂꯩꯔꯁꯦ ꯅꯝꯗꯩ ꯀꯔꯤꯗꯩꯀꯣ ꯆꯥꯛꯁꯨ ꯀꯥꯝꯗꯣꯔꯦ ꯁꯤꯗ ꯂꯩꯔꯦ ꯎꯁꯣꯏꯁꯦ ꯌꯥꯝꯅ ꯇꯧꯗ꯭ꯔꯦ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯅ ꯍꯥꯞꯄꯦ ꯎꯁꯣꯏ ꯍꯥꯞꯄꯗꯨꯒ ꯆꯥꯅꯤꯡꯕꯅ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯆꯠꯂꯨꯔ ꯈꯣꯠꯂꯨꯔꯀꯣ ꯆꯠꯂꯝꯗꯥꯏꯗ ꯃꯨꯠ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯊꯣꯡ ꯈꯣꯠꯅ ꯆꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯨꯛ ꯕꯥꯔꯣꯒꯤ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯉꯁꯤ ꯅꯨꯡꯁꯥꯁꯤꯗꯤ ꯌꯥꯝꯅꯗꯤ ꯑꯩ ꯎꯇꯤꯗꯣ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯉꯤ ꯃꯌꯥꯝ ꯈꯤꯇꯪ ꯈꯨꯝꯖꯤꯟꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤꯗ ꯂꯩꯔꯦ ꯁꯣꯛ ꯇꯧꯅ ꯂꯣꯏꯔꯦ ꯊꯥꯡꯗꯔꯦ ꯅꯦꯟꯁꯤꯅ ꯉꯥꯡꯉꯤꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯇꯤ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯎꯁꯣꯏꯁꯨ ꯌꯥꯝꯅꯕꯨꯗꯤ ꯍꯥꯞꯇꯦ ꯈꯔ ꯍꯥꯞꯄꯦ ꯎꯁꯣꯏꯗꯣ ꯄꯤꯇ꯭ꯔꯨ ꯄꯤꯇ꯭ꯔꯨ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯈꯥꯏꯗꯣꯛꯀꯦ ꯇꯧꯔꯦ ꯉꯁꯤꯗꯤ ꯕꯥꯔꯣꯒꯤ ꯎꯇꯤ ꯑꯣꯏ ꯆꯥꯔꯦ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯆꯥꯅ ꯉꯁꯤꯗꯤ ꯎꯇꯤ ꯆꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯁꯨ ꯆꯥꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨꯝ ꯑꯩꯅ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯊꯣꯔꯛꯄꯅꯦꯕꯀꯣ ꯉꯁꯤꯒꯤ ꯎꯇꯤꯁꯤ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯑꯗꯨꯝ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯌꯨꯝ ꯊꯪꯅꯕ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯃꯊꯣꯡꯒꯤ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯂꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯂꯩꯁꯦ ꯑꯗꯨꯝ ꯐꯖꯕꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯒꯤ ꯂꯩꯁꯦ ꯑꯗꯨꯝ ꯀꯪꯉꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯄꯥꯜꯂꯝꯃꯤ ꯈꯣꯠꯂꯝꯃꯤꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯀꯔꯤ ꯊꯕꯛ ꯀꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯂꯧꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯑꯗꯨꯝ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯜꯂꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡꯗ ꯏꯟꯖꯥꯡ ꯍꯥꯎꯗꯣꯔꯤ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯉꯥ ꯁꯦꯝꯒꯦ ꯇꯧꯔꯤ ꯅꯤꯁꯥ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯄꯥꯟꯒ ꯊꯣꯡꯒꯦ ꯇꯧꯔꯤ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯁꯤ ꯁꯦꯝꯈꯤꯒꯦ ꯅꯦꯟꯁꯤ ꯆꯨꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯏ ꯃꯅꯥꯛ ꯂꯩꯌꯨꯅ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯉꯥ ꯁꯦꯝꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯄꯥꯟꯗꯤ ꯑꯍꯥꯟꯕꯗꯩ ꯀꯣꯛꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯃꯣꯔꯣꯛ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯁꯨꯅ ꯗꯤꯕꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯁꯤꯒ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯥꯞꯆꯤꯜꯂ ꯊꯝꯃꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤꯀꯣ ꯇꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯌꯥꯝ ꯉꯁꯤꯗꯤ ꯕꯤꯇꯥꯒ ꯄꯥꯟꯒ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯆꯨꯒ ꯊꯨꯝꯒ ꯇꯣꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣꯗ ꯉꯥꯟꯈ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯉꯁꯤ ꯄꯥꯟꯒ ꯕꯤꯇꯥꯒ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯃꯊꯪ ꯃꯈꯥ ꯇꯥꯕꯗꯤ ꯉꯁꯤ ꯉꯥ ꯉꯧꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯄꯥꯟꯁꯨ ꯉꯧꯈꯠꯂꯦꯕꯀꯣ ꯃꯌꯥꯝ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯍꯤꯟꯖꯥꯡ ꯃꯍꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯅꯣꯡ ꯆꯨꯗꯣꯏꯕ ꯀꯩꯅꯣꯝ ꯇꯧꯋꯤ ꯃꯄꯥꯟꯗ ꯅꯣꯡꯁꯦ ꯈꯣꯡꯕ ꯇꯥꯏꯌꯦꯕꯀꯣ ꯁꯥꯁꯨ ꯁꯥꯏ ꯉꯁꯤꯁꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯤꯗꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯀꯣ ꯄꯥꯟꯒ ꯏꯂꯤꯁꯥꯒꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯔꯦꯕ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯍꯤꯒ ꯍꯥꯞꯆꯤꯟꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯊꯦꯜ ꯑꯃꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯉꯥ ꯊꯣꯡꯉꯃꯤꯅꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯗ ꯂꯩꯔꯦ ꯁꯧꯒꯠꯂꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯒ ꯈꯪꯗꯦꯀꯣ ꯆꯥꯔꯒ ꯈꯪꯗꯣꯏꯅꯤꯀꯣ ꯍꯥꯎꯅꯕꯗꯤ ꯍꯥꯏꯅ ꯊꯣꯡꯉꯕꯅꯤ ꯑꯩꯁꯨ ꯍꯥꯎꯅꯕ ꯍꯥꯏꯅ
ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯁꯨꯅꯤꯀꯣ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯅꯔꯤꯁꯦ ꯍꯥꯎꯅꯕ ꯆꯥ ꯌꯥꯅꯕ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯊꯣꯡꯕꯅꯦꯕ ꯆꯥ ꯌꯥꯗꯅꯕ ꯆꯥꯅꯤꯡꯗꯅꯕ ꯍꯥꯎꯇꯅꯕ ꯍꯥꯏꯗꯤ ꯀꯅꯥꯅꯁꯨ ꯊꯣꯡꯕ ꯅꯠꯇꯦꯕ ꯄꯨꯝꯅꯃꯛꯀꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯣꯏꯕ ꯌꯥꯎꯔꯤ ꯑꯗꯨꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯍꯥꯎꯅꯕ ꯍꯥꯏꯅ ꯊꯣꯡꯖꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯛꯁꯃꯤꯅꯁꯨ ꯈꯪꯕꯤꯔꯦ ꯏꯃꯥ ꯂꯛꯁꯃꯤꯅ ꯍꯥꯎꯍꯟꯕꯤꯔꯗꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤꯒꯤꯁꯦ ꯏꯃꯥ ꯂꯛꯁꯃꯤꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝꯅꯗꯤ ꯊꯥꯡꯗꯕ ꯌꯥꯔꯅꯤ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯃꯥꯜꯂꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯃꯅꯝꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩꯅ ꯉꯥꯁꯦ ꯑꯃꯈꯛ ꯉꯥꯜꯂꯦꯕ ꯃꯇꯨꯝ ꯑꯃꯀꯣ ꯉꯥꯜꯂꯒ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯛꯏ ꯑꯉꯥꯟꯕꯗꯣ ꯑꯗꯨꯒ ꯏꯟꯖꯥꯡꯁꯤꯅ ꯁꯦ ꯃꯌꯥꯝ ꯁꯦ ꯍꯥꯎꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕꯁꯦ ꯂꯣꯏꯁꯨ ꯂꯣꯏꯔꯦ ꯊꯣꯡꯕꯀꯣ ꯑꯗꯨꯒ ꯑꯩ ꯈꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ